ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯣꯏꯅ ꯁꯨꯞꯆꯤꯜꯂꯒ ꯌꯥꯎꯔꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯏꯃꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯂꯩꯇꯦ꯫ ꯀꯩꯊꯦꯜ ꯏꯃꯥꯁꯤꯡ ꯌꯥꯝꯅ ꯐꯖꯕ ꯀꯣꯟꯇꯦꯟꯠꯅꯤ ꯃꯌꯥꯝ, A to Z ꯌꯥꯎꯔꯕ ꯀꯣꯟꯇꯦꯟꯠꯅꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯈꯠꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ MLA ꯍꯨꯝꯐꯨꯅ ꯆꯤꯛꯅꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯂꯩꯉꯥꯛꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕꯒꯤ ꯂꯂꯣꯡ ꯆꯠꯊꯅꯗꯨꯅ ꯂꯩꯔꯦ꯫ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯖꯔꯤꯕ ꯏꯃꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯣꯏꯔꯝꯕ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯕ ꯂꯨꯞ ꯑꯃꯁꯨꯡ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯁꯦꯡꯕ ꯁꯥꯒꯠꯄ ꯂꯨꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯕ ꯂꯨꯞ ꯄ꯭ꯔꯁꯤꯗꯦꯟꯠ TS ꯁꯟꯇꯤꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ COVID-19 ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯁꯨ ꯃꯄꯥꯜꯗꯒꯤ ꯂꯥꯛꯄ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯅꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯣꯛꯇꯔ, ꯅꯔꯁ, ꯄꯨꯂꯤꯁ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯅꯆꯤꯡꯕ ꯀꯌꯥ ꯑꯃꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯂꯨꯞ ꯃꯔꯤ ꯑꯁꯤꯗꯤ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯆꯩꯆꯠ 22ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯩꯊꯦꯜ ꯐꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯛꯗꯥꯎꯟꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥ ꯀꯩꯊꯦꯜ ꯃꯔꯤ ꯑꯁꯤ ꯃꯤꯑꯣꯏ 4,000 ꯔꯣꯝ ꯍꯦꯟꯅ ꯅꯣꯡꯃꯒꯤ ꯑꯄꯤꯛꯄ ꯁꯦꯟꯐꯝꯗ ꯆꯔꯥ ꯇꯥꯟꯖꯗꯨꯅ ꯏꯃꯨꯡ 3,000ꯀꯤ ꯃꯊꯛꯇ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯑꯁꯤꯕꯨꯁꯨ ꯊꯤꯡꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯑꯁꯤ ꯊꯤꯡꯖꯤꯟꯕꯤꯈ꯭ꯔꯕꯅꯤꯅ ꯃꯁꯤꯗ ꯀꯩꯊꯦꯜ ꯐꯝꯖꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ꯫ ꯃꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯨꯞ ꯑꯁꯤꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯩꯉꯥꯛꯇ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥꯁꯤꯡꯒꯤ ꯊꯧꯁꯤꯜ ꯑꯃꯠꯇ ꯁꯤꯜꯂꯛꯄꯗꯤ ꯂꯥꯏꯔꯗꯅ MLA ꯍꯨꯝꯐꯨ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯁꯛꯇꯤ ꯃꯨꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯄꯦꯟꯗꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯅ ꯐꯥꯎꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯨꯆꯤꯡꯕꯒꯤ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯊꯥ ꯑꯃꯗ ꯆꯦꯡ KG 5 ꯈꯛ ꯄꯤꯗꯨꯅ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ? KG 5 ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯊꯣꯡꯈꯤꯕ ꯏꯃꯨꯡ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤ꯫ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯤ ꯃꯍꯥꯛꯅ ꯀꯣꯡꯒ꯭ꯔꯦꯁꯅꯤ, ꯃꯍꯥꯛꯅ BJPꯅꯤ ꯍꯥꯏꯅ ꯌꯦꯡꯗꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯜꯂꯛꯄ ꯂꯩꯉꯥꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅꯤ, ꯇꯧꯐꯝ ꯊꯣꯛꯄ ꯗꯤꯃꯥꯟ ꯇꯧꯒꯅꯤ꯫ ꯆꯩꯔꯛ ꯑꯁꯤꯗꯁꯨ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯗ꯭ꯔꯒꯀꯤ ꯋꯥꯊꯣꯛ, ꯃꯤꯇꯣꯞ ꯀꯌꯥ ꯄꯔꯃꯤꯠ ꯌꯥꯎꯗꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯋꯥꯊꯣꯛ ꯀꯌꯥ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯂꯤꯕꯒꯦ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯍꯪꯂꯤ꯫ CSOꯁꯤꯡꯅ ꯍꯥꯏꯔꯕ ꯀꯥꯟꯗꯗ ꯍꯦꯛꯇ ꯇꯥꯕ ꯂꯩꯉꯥꯛ ꯑꯣꯏꯅ ꯇꯧꯕꯁꯤ ꯄꯦꯟꯗꯦ꯫ ꯃꯤꯌꯥꯝꯅꯕꯨ ꯌꯥꯅꯤꯡꯉꯛꯇ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤ ꯇꯣꯏꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯛꯇꯤ ꯄꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯕꯁꯨ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯉꯛꯇ꯭ꯔꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯩ ꯆꯥꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯄꯣꯠꯐꯝ ꯍꯥꯡꯒꯅꯨ ꯍꯥꯏꯔꯕꯗꯤ ꯍꯤꯡꯕ ꯌꯥꯅꯕꯒꯤ ꯊꯧꯁꯤꯜ ꯑꯃ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯕ ꯂꯨꯞꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯣꯏꯔꯥꯛꯄꯝ ꯑꯣꯡꯕꯤ ꯃꯪꯒꯤꯅ ꯍꯥꯏꯈꯤꯕꯗ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯈꯠꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ MLA ꯍꯨꯝꯐꯨ ꯃꯈꯣꯏ ꯃꯁꯦꯜ ꯆꯤꯛꯅꯔꯤꯕꯁꯤ ꯏꯃꯥꯁꯤꯡꯅ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ MLA ꯍꯨꯝꯐꯨꯃꯛ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯃꯈꯣꯏꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯛ ꯑꯃꯃꯝ ꯈꯥꯏꯖꯤꯟꯅꯗꯨꯅ ꯀꯩꯊꯦꯜ ꯐꯝꯕꯤ 3,000 ꯑꯁꯤꯗ 1,000 ꯌꯦꯜꯂꯕꯁꯨ ꯑꯋꯥꯕꯁꯤ ꯈꯔ ꯃꯈꯩ ꯁꯥꯐꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ MLA ꯍꯨꯝꯐꯨ ꯀꯔꯤꯗꯧ ꯂꯩꯔꯤꯒꯦ ꯍꯥꯏꯅ ꯍꯪꯂꯗꯨꯅ MLA ꯍꯨꯝꯐꯨ ꯑꯁꯤꯅ ꯀꯩꯊꯦꯜ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯈꯜ ꯈꯟꯗꯗꯨꯅ ꯔꯥꯖꯅꯤꯇꯤꯒꯤ ꯐꯝ ꯃꯨꯟꯅꯔꯒ ꯂꯩꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯅꯨꯄꯤ ꯑꯉꯥꯡ, ꯁꯟ ꯏꯔꯣꯏ ꯌꯥꯎ ꯐꯥꯎꯕ ꯈꯠꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ MLA ꯍꯨꯝꯐꯨ ꯑꯁꯤꯅ ꯐꯝ ꯃꯨꯟꯅꯗꯨꯅ ꯂꯩꯗꯨꯏ ꯁꯔꯨꯛ ꯑꯊꯨꯕꯗ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯃꯣꯏꯒꯤ ꯑꯗꯨꯅ ꯑꯗꯨ ꯇꯧꯔꯦ, ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯄꯥꯎ ꯇꯥꯅꯤ ꯈꯟꯕꯗ ꯃꯤꯌꯥꯝ ꯄꯥꯎꯆꯦ ꯄꯥꯅꯤꯡꯗ꯭ꯔꯦ, ꯍꯪꯒꯣꯏꯅꯔꯦ꯫ MLA ꯍꯨꯝꯐꯨꯅ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯝꯇ ꯈꯥꯏꯅꯔꯒ ꯂꯥꯛ 50ꯗꯨꯅ ꯀꯩꯊꯦꯜ ꯏꯃꯥꯁꯤꯡꯗ ꯂꯨꯄꯥ 1,000 ꯌꯦꯜꯂꯕꯁꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯆꯦꯡ ꯁꯦꯔ 5 ꯄꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯀꯥꯎꯊꯣꯛꯂꯤ꯫ MLAꯁꯤꯡ ꯚꯣꯠꯇ ꯌꯦꯟꯒꯗꯕ ꯁꯦꯜ ꯑꯗꯨ ꯋꯥꯔꯕ ꯏꯃꯥꯁꯤꯡꯗ ꯑꯣꯏꯅ ꯌꯦꯟꯕꯤꯔꯣ꯫ ꯃꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗꯗꯤ ꯚꯣꯠ ꯄꯤꯔꯒꯨꯝꯁꯤ꯫ ꯚꯣꯠꯇ ꯉꯥꯡꯈꯤꯕ ꯋꯥꯗꯨ ꯀꯥꯎꯊꯣꯛꯂꯒ ꯃꯤꯅꯤꯁꯇꯔ ꯐꯝ ꯃꯨꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯅ ꯀꯩꯊꯦꯜ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯄꯣꯠꯐꯝ ꯌꯥꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯊꯦꯜ ꯅꯨꯄꯤꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫